Mijing tabiru kai pumna pu image TV na taramna oksab galoina na Brajesh Kumar na khurumjari ngasigi maru iba pauda East Zone Inter University Badminton Men's Tournament asidagi hawdokre Kuki militant singna Imphal East ki itham amadi Laikkhongda nongmai kapsilakre BJP government की foreign policy totally fail ओरे है ना हरेश्वर गोस्वामी ना पुंडोकरे लोइना डोनाल्ड ट्रम्प ना अमुखन्ना US की president ओरेगनी मपुंग पाउ लोबिरसी ngasidaги hawduna thasgi tara phawba chathagadaba East Zone Inter University Badminton Men's Tournament Khumul Lampak Indoor Stadium da hawdokre Association of Indian Universities AIU gi mitjeng makhada National Sports University Manipur da ahanba oina sinduna pangthokpa tournament hawdopui thorom aduda Power, Forest, Environment, Climate Change, Agriculture, Science and Technology Minister Thongam Biswajit Singh National Sports University Manipur की VC Professor Usha S. Nair, National Sports University Manipur की Registrar Dr. L. Dibamani Singh, Youth Affairs and Sports की Director T. Phulen Maitei, SP Bishnupur Khatrimayum Ravi Kumar Singh, Sai NERC TAKL की AD Khelo India Samritya Laisram Amadi National Sports University की Dean Students Welfare Dr. Syam Sundar Ratna Mathang Sinathoi Mithunglen Thormapu Amadi Akhanaba Mithunglen Sing Oina Saruk Yaki Thorunga Mari Lenana Mr. Biswajit Nahai India ki amata ngairba National Sports University bu Manipur gidabak khanbiduna lamdam asida thambirakhiba Prime Minister Narendra Modi bu aikoi khudingna thagatpham thoi ngasi ngasimak iramdam asida oiriba film asina maram oirga awaba kaya mayok narbasu NSU na sinduna chathariba tournament asigidamak tongan tongan state singi university kaya dagi chanaror kaya na akiba yauduna mapung fana saruk yabalak liba sigidamak hainiya leitana thagatli amadi nungaiba fawi phungdokhi fulfilling the spirit of the and the spirit of the National Sports University here in Manipur. As we understand what kind of university we have now, this is one of the country's dedicated National Sports University provided by Tournament asida University humpugi sanaroi singna saruk yabaga loina masidagi makok mathang taraba sing asi All India Inter University gi tournament saruk yarugani ngasi tournament ahoba numitta University of Kalyani na BB University bu point 14790 da SSAS University na TM Bhagalpur bu 14795 da Sambalpur University na SMKVB Bastarbo 12657 da maithiba pikhibaga loinana Shiksha o Edina WS University bu walk over lokre Imphal East District ki Moirangpurel Police Station na kwanba itham amadi Laikkhong gi lona mapamda law suduna laiba lawmi singda kuki khulai 5 singna nongmai kaptharakpagi mafam aduda laiba Manipur Rifles amadi Gurkha Rifles na handuna kapnakhre nongmai kapnabagi thodok adu ngasi numit yongba matung pung amaram tarakpa matamda thokhibani thodok asigi matangna mafam adudagi fangba pauda itham amadi Laikkhong gi khunja sing asi ngasisu mahusagumna masa masagi lawukta kumduna law loknanaba thabak sunakhi adabu nongthil pung amaram tarakpa matamda kulgi mamang thangba paringda laiba singsangi saranglok hairiba mafam asidagi labukta thabak suriba lawmi singtamna nongmai round khara ahanba oina kaptharakhi nongmai makhol tabaga lawmi sing Thabak sufamda masa masagi sapagada mafam singda leinaki loinana mafam aduda duty tawduna leiba Manipur Rifles amadi Indian Army gi Gurkha Rifles ki apunba team gi maikai dagisu nongmai kapthak liba kuki sing aduna leiba saranglok tamduna maikai ani gi marakta khut hannaduna nongmai kapnaki tungda jiargi ahenba team sing lakuna nongmai kapthak kiba mafam adu fawba sangsinduna nongmai kapthak kiba
कुकी सिंह मफम अदुदगी टकथोकी नाकल अमरोमदा इम्फाल वेस्ट की लमसांग पुलिस स्टेशन कोनबा कौतुकतसु ngasi nungthil kuki khulai paibasingna nomai round khara kaptharakre hairi panbayabadi haukiu matam khara asi state asida mahausagumna chauna nomai kapnabagi thodok sing asi thokludraba matung haukiwa numit kharani asida kuki singna imphal east ke thamnapok piyauna mafam kharada nomai round khara khara kaptuna maitai singda kaihobagi thabak asi chathaduna lakhiwani Yangkhom Netramani College of Nursing Kaksing da Marisuba Best da BSc Nursing da first semester tamgadaba Mahiroi Shingi lamp lighting amadi oath taking gi thorom ngasi pangthokri Kaksing lamdong da laiba college asigi auditorium da pangthokpa thorom aduda health department gi hanagi additional director Dr. Y Manichandra Yangkhom Netramani College of Nursing Kaksing gi MD Dr. Y Ashok Kumar amadi College asigi Principal Professor M Kumudini yauna maru oiba mioi kayana sok yakhi thorom aduda nauna nurse ki sinpam asibu tamlakliba mahiroi singna makutta maira paiduna sinpam asibu thamoi sengna amadi kathokpu amaga loinana tawgani haina modern nursing gi founder oiriba Florence Nightingale gi photo mamangda wasak lokhi Tharongga mari leinana Yangkhom Netramani College of Nursing Kaksing gi MD Dr. Y Ashok Kumar na mai paklaba nurse ama oibada aikhoina sinpam asita kathokpa amadi miyambu nungsina loinaba haiba asi yamna mathau tai maru oina nurse hairiba sinpam asidi awa ana taraba miyambu loinaba haigadabani haiki Lorok Pantha Yorok Pagaloina Lami Singna Lambi the Low Yeshinba Amadi Labuktagi Tractor na Lebak Pukalaktuna Lambi the Hadaramba Sing Aingi Matung Ina Pagat Lagani Haina DC Tawal Ahantem Subas IS na Pondo Kre Nasinungtil Mahaki Office da Pamisinga Unabada DC Tawal Ahantem Subasna Makata na Hai Lopu Singna Lambi Tangkai Loksinduna Pawai Paisinba Asina Maram Oirka Satok Sinda Akaibu Oirakpa Amadi Labukta Karakpa Tractor Gumbagari Singna Pukhatlakpa Achauba Lebak Sing Tahoraga accident Topagi Chang Yamna Hengalakpana Atingba Asi Tambani Hiram Asigi Matanga Ngasi District Administration order Amasutokre Haraduna Koilas Thaba Lambi Singda Low Yebigano Labuktagi Togolakpa Gari Singsu Mafam Saba Yanglaga Laibak Sing Lautok Piramu Atingba Asigi Wangmada Taram Labadi Ain Yu Ebatok Lokot Jagani Hayaduna District Police Amadi Pansaki Mihus Singda Pau Piduna Khan Kiba Laikre Haiki You Loina now farm Lagi Tolakpa Gari Singsi Magi Laibak like home see Mafam Jana Lokok Piram Laga main road to Thokpiro Natragadi Ekoi Aingi Matungina action Logjaragani Haina appeal Dogzari Ekoi District Police Tasu Amasung Equina Lam Lamgi Lariba Panchayat in the Zoquina information as a Pisagre Aduna Liberiba Praza Singna District Administration local labor action as a Sazopina view and Amukana appeal Dogzari District India के foreign policy अमदी BJP government के foreign policy totally fail ओरे India के सोनबा foreign policy ना मणिपुर की म्याम अमदी अवांग नोंगपोक थंगबा state सिंह की म्याम वहाल ले हाई ना मणिपुर प्रदेश कांग्रेस कमिटी के spokesperson हरीश्वर गोस्वामी ना फोंडोक्रे नसी बीटी रोड लाइबा कांग्रेस भवन द पांगथोक किबा पावगे फम अमदा वफम असी फोंडोक लदना हरीश्वर गोस्वामी ना हाई मिजोरम की चीफ मिनिस्टर लालदो होमाना यूनाइटेड स्टेट्स की वफम अमदा पांगथोक किबा वफम अमदा Tongan खेनबा कंट्री अहुमगी गवर्नमेंट की मखादा कुकीजो सिंह असी तोंगाना खाइदोक्तुना थमले लोइनाना कुकीजो की मियोइ सिंहना खुंदारे मफम सिंहदगी अमत ओइबा मफम अमदा पुनगदबनी हाइ वफम फोंदोकपदा नतना कुकीजो सिंहना म्यांमार बांग्लादेश अमदी इंडिया दगी तोखाइबा लेबाक अमा सेमलगनी हाइबा वफम लैरबा फावबा इंडिया गवर्नमेंट न करिगी तुमिन्ना येंगदुना लैबनो अमदी ममांगदसु मणिपुर की चुचानपुर असी कुमजा लिसिंग अमगा चमापन हुंफु मंगादा मतम अदुगे MLAP सुप्रीमो लालदेनाना ग्रेटर मिजोरम की मनुंगदा चनगदबनी हाइब वफम कया सु लैख्रे असिगुंबा मणिपुर बु मचेत कया
थोकना थुगाइदुना मिजोराम द तिलहन खिबा यारोई हाइदुना CLP की लीडर ओ इबोबिना सेंटर की लुचिंग बसिंग दा फोंडो खिबा कया अमसु लेखरबनी मणिपुर की अपुनब की सक्तम दा युमथंग नरिबा लेबाक सिंगना खुद थिंजिलकपा असि ngasi ngarang khakta ki wan nate asigumba thodok kaya asi BJP की डबल इंजिन अमदी लेंगा की हाइडबा सेंटर अमदी स्टेट असिगी लेंगा असिना इंटरनेशनल की ओइबा एजेंडा अम लेरे हाइबसी खंगद्रिबा करिगिनो स्टेट असिगी चीफ मिनिस्टर नसु सेंटर की लुसिंग बसिंगदा असिगुम वफम अम लाकले हाइबसी फोंदोक्त्रिबा करिगिनो नखोय मसेल की मरक्ता पाव फाउनबगी चांग वाटलबरा हाइनसु हंगलकली सिटीजन प्रजा अचुक तमथीनो वहन सोहन से अमुक्त तौद्री इंडिया की असोम फॉरेन पॉलिसी BJP की असोम फॉरेन पॉलिसी मरम मनपुर की प्रजा नॉर्थ ईस्ट की प्रजा से वहनबरा है वफम से मैम मफम थमजरगा प्रेस ब्रीफिंग से थैंक यू लंदम असिगी मसागी एक सलाई लोन अमदी मयक लेजबा सांगलब सही लिसिंग अनि हेनबगे पुवारीगा सागोनदुना लाकलिबा मैतै फुरुकी चिनाउ सिंह हाना तसिन खोमजिदुना अपुनबगे सक्तम सागतलब तुंग लेमहौरिबा यरहोमी अतैबुसु पुन्ना चटमिनबा नुक्सी चानना हिंगमिननबगे पांडमदा अमदी येकनबा सिंगबो मसक खंगदोक्तुना मखोइदगी चेक्शनना इशाबु कंजनबगी वखलोलदा सेमखिबा मैतै ऐखोई पुनसी मैपुन्ना हंदक सही की निगोल चाकोबगी थरम पोरमपा थवान थाबा लेकाइदा लेबा मैपुनगी सीनियर एडवाइजर KK वाहेंगबमगी युमदा पांथोखरे मैतै तांखुल कबुयेमदी मैतै फांगलगी निगोल सिंगना सरुक याखिबा चाकोबगी थरम अदु अथुम अहाउन सिंगबा पोलम कया पूरदुना तोआन तोआन बकांगलोक की इचे इचल सिंगना मागी नाट की ओइबा फिजोल से चादुना लाकनखिबना मसक मचू कयाना तिल्लबा लेकोल अमदा चाटलेबा लेरांगुम हेना मसक मचू थोनखि थोरम दुगा मरी लेनना वांगांग खिबा सिंगना नुंगी वानथोक कयागा लोइनना मबुंग मफवा मसे मसल सिंगी लेनरिबा नुसिनबगी चेटलबा मरिबु नहोनना पल्लदुना सिंथाखी हाउरब चाकलेन अमा निगोल सिंह अमदी पिबा सिंह हराउ तयामना चामिनरब तुंग ngamjaba khudol kharasut ningol sing tamki ningol sing yaifa thojal mabung mapwa sing da piraduna akhanna tangkhul ningol ukhru rose kaisingna phongdok khibada ngasi kauriba chakho simak mahakki khulda nuksina wari lirugani amadi tambiriba khudol se khak manghandana punsi chupa chetna thamjingani khudol asina jingtam amatani haibagi chenglaba khudam ohewragani naha oiriba maitai pibasingna khu leitana mache singda khurumjaba amadi mache singna makok thakta nanthabiduna nungai yaifro mathang sahi olakpada aikhoisu sajibu cheraubada nakhoigi khudol tamlakani hairamki Numit Marini Chupna Chathagadaba Emergency Response Capacity Building Workshop ama International Committee of Red Cross National Headquarters New Delhi amadi Indian Red Cross Society Manipur State Branch na khusamnana Sinduna Branch asigi Thangal Bazar MG Avenue da laiba office ki conference hall da ngasi haudokre haudokpagi thorom da training asigi Resource Person over International Committee of Red Cross ICRC New Delhi की Regional Delegation for India Leonana ICRC की India Nepal Bhutan Maldives की Movement Cooperation Coordinator Dr. Parag Borkarbo IRCS Manipur State Branch की Vice Chairman Dr. Laishram Manglem Amadi Honorary Secretary Athokpam Nabachandrana Taramna Okpagaloina Achamba Khudol Piki Workshop asida Manipur ki toan district singdagi lakpa Red Cross ki volunteer kun mangana saruk yari panba yabadi Red Cross Manipur na tongan ba mioi bagi awa ana kayada mateng pangliba volunteer sing na hena mating laina thogai sing pangthok pada khangdraba yadraba hiram singa loinana Red Cross ki thogai kaya kupna nainagani Nasi Kasar Chandrapur Laiba Manipur Lebigi Kubamda Iningtho Gambir Singh Amadi Narsingi Mitam Yunghanabagi Urep Uyungi
तंबगी थोरम पांथोखरे थोरम अदुदा महाराज गंभीर सिंह मेमोरियल कमिटी चंद्रपुर MGSMC की प्रेसिडेंट कैसाम विद्यापति ना हाईकिबदा 1819 दगी 1826 फाव मणिपुर बु अवाना खुदुम चंदुना सही तरेत खुंता खरब मतुंगदा हिनिंगथौ गंभीर सिंह अमदी नरसिंह कसार चंद्रपुर मफम असिमक्तदा मणिपुर बु अवागी मखुटगी अमुक खुबम हंजिनबगीदमक होटनदुना मणिपुर लेवी सेमदुना खोंगमी लानमी चौंगारोम लान ओराई खिबा मफम असिबो पुवारगी तांक कयादा निंगसिंगदुना लैहौननबगीदमक मितम असि युंगननबगीदमक ngasi urep uyung tamjabani loinana lakliba December gi kulumdoida mitam asigi maikum hangdoknanabagi pandam thamjari mitam asibu sabada mai paknanabagidamak United People's Front Manipur UPF na achauba mateng pangbirakli loinana Manipuri Youth Front of Assam Waifana thorom asibu mapung fananaba honajari loinana leibak miyamna su mateng pangbiu haina committee gi president na makha taki asigi thorom aduda MIFA gi chief advisor Seram Hirajit Lakhikanta Sharma advisor MGSMC and Sunan Mani BP Kaisam Surja Babu VP N Gaurachandra K Birendran Singh Miyoi Kyana Sokyaki Migalaiga Samnaringai Ningsing Thoktingai Matamdagi Laloi Ching Laloi Pung Haina Lerakpa Nasigi Mirolna Kaunarurba Laifamlen Asi Nauna Sapongnawa Miyamna Ipa Haina Sakangnaba Ningthojam Singai nganba mangangna hodoktuna Bistupur district ki manung chanba maibam lot puchingda leiba ibado pakhangbagi laifamda ngasi miyamna lamtu sengbagi thorom arambai tengol unit 21 22 24 amadi atai unit singna punna khusamnaduna pangthokre ibado pakhangbana kaidongpham oiriba layoraba pambigi masa mara singna laibak ta thenglagadi laibak asida lal thokani haina thajanlaba Khonang Pambigi akoibada Arambai Tengol gi unit kayadagi lakpa miyoi amadi maibamgi miyamna lamtu sengki amadi laifamlem kananabat lambi semki ifana phongdokhibada laifamlen asi ngasigi mirolna kaunare adabu laifamlen asi thoidabana maitai lebak asi wabani laifam asi chemgatuna irat thoni tawragadi kanglei pak asi thugaina naba sap lakpada maitaina langam phiral thetkani aduna laifamlem asi saphongnanaba lamtu sengbagi thabak asi pangthokpani haiki Alternative Theatre Group लिंखत खिबगी मापालक सुबा फाउंडेशन देगी थोरम ngasi Brahmapur Nahabam Laikai Community Hall da pangthokri thorom adugi manung channa lemna layang bagi kem amasu pangthokhi baga loinna thorom aduda Indian Red Cross Society Manipur State Branch ki chairman Narendra Ningomba social activist Danavi Laisram amadi Manipur State Sumang Lela Council ki lifetime secretary Sawrakpam Hemantana athui mitunglen sing oina saruk yaki thorom aduga mari leinana Indian Red Cross Society Manipur State Branch ki chairman Narendra Ningomba phongdorokpada artist sama oina maribak majatibu nungsibagi wakhalolda impham oiduna miyamda anouba awonba ama piba ngamba mathautai loinana Manipurda haujik thokliba irang asina tongan ba hiramda thabak tawjeriba artist singda awaba chaitheng amadi piduna lakli adum oinamak lansu tawgadabani amadi landa puning sontharaba miyoi singbusu puning thogatpaga loinana mathauna su pigadabani masi natana artist singna makoigi thabak lepkiba haibasi lamdam asigi civilization ama mangkibaga chap managani hainasu phondokhi amna artist mayam singda chouba effect amdi pire adwa isai sakpa tokai bi hiram kya da leiriba artist punam sing asi hingmag mari leina yamna awaba moe adu ai Khetrigau Kendra bu chaukat maikai da purakna naba amadi maru oina lamdam asidagi nisaga brain lainaba thabak thorom sing maru fangna muthan anabgi pandam da Khetrigau maira maitai fangal United Clubs KMPUC Kauba Kendra asigi apex body ama semkri hiram asiga mari leina nang asi Athletic Brothers Association Complex ta leiba nauna semlaba
Khetrigao Maitai Fangal United Clubs ki office ta pangthokpa pawgi from amada lup asigi advisor SA Malik Nahai Khetrigao Kendra da lairiba Maitai Pangal Singi Club Organization Association gi apunba mifam tangkak kyarak thokna phaminaduna khana nainaraba matungda chahi asigi haukiba October 28 ta Khetrigao Community Hall Ava Complex ta mifam pangthokna Khetrigao Kendra da lairiba Maitai Fangal Singi oiba Apex Body Khetrigao Maitai Fangal United Clubs asi semkhibani apunba Apex Body ama sembagi maru oiba pandamdi Khetrigao Maitai Fangal United Clubs na clubs singa kusamnaraga nisa chaba yonba sing lehendanaba honaba nisaga mari leinaba thabak thoram khudingmak kendra asidagi muthat anaba honaba Apex Body asi na Manipur gi ngamkhai gi dabak amadi apunbagi saktam gi damak lepaga loinana kanna honaduna mangjil thana thabak tawba hawalakliba nahasingbu achumba afaba lambida punanaba masjid committee na chingbaga khusamnaduna tongan ba counseling tawgani competition kya sinba felicitation na chingba pangthokani tinjang kajang daba kendra ama oinanaba sana khonabada ahen ba midyang changani Apex Body asina Lunan Balebak Lamdam ama oinanaba hotnabaga loinana Apex Body asina kuan ba afam singda atoppa luk club amadi organization singna thabak thoram ama pangthokningba matamda mangjona body asida paw pibiu amadi ayaba adu lobiu phungdokhibaga loinana miyam sulup asina pakhatlakpa thabak thoram singda mateng pangbiu amadi Khetrigao gi Maitai Fangal gi area da leiba pharmacist singna prescription yaudana hidak sing pibigano haiki Khetrigao Maitai Fangal United Clubs ki constituent club singna yanaraba matungda advisory board na kupnak yenglaba tungda 2024-2027 fawgi thau pugadab singsu khankre jai loina sahi gi yearly calendar dai kogi felicitation program matam matungina tawba sana kola bagi matang se tawba loina kogi club asina Maitai Pangal area da lairiba club ro kogi masjid committee hena sulai no kogi matkata naraga amatoina Maruai na social tahu di pun di market laut di mangan bah sini ko di papanse Chatliba November thas ki tang kunda anisuba Kakrevam Sanaton Singh Memorial Best Journalist Award 2024 piragani Thoromasi Jiri News Network JNN gi kunsuba apok Thorom namita JMC gi Multi Utility Auditorium Hall da pangthokpa thorom da khosnagani sahi ani lairaga piba award asi mamang sahi 2022 da ahanba oina lanthokhi Manipur da leiba journalist singbu ikai khumnaba utpa amadi journalist sing tawriba senpam aduda pungning thogatpa oina BJP Manipur Pradesh ki General Secretary oibatanatana Manipur Building and Others Construction Worker Welfare Board ki chairperson su oirba Jiribam Vidyanagar dagi K Sarath Kumar Singh na mahaki mapabungi mamingda kachaba journalist award ni award asida cash prize oina lupa lising tara citation sol amadi memento yauri award asi mamangda pikhiba adugumna Jiribam district dagi paumi ama aduga Jiribam district nattaba Manipur state ki leiriba district sing dagi Paumi amada award asi pigani haina Jiri News Network Committee JNC gi General Secretary Nilima Sagapamna paugi mifam amada pangtorli paugi mifam aduda JNNC gi founder M Romeo Singh su sarukyaki mahakna makhatana haikibda kanagumba journalist singna award asigidama apply tawbirakpa matamda isagi color photo ama biodata 2022 gi November tang kunmathoi dagi haurga 2024 gi November tang tara phawgi manungda phone kiwa natraga half kiwa print or electronics media gi news clip news oigedabani apply tawriba meo singna November gi tang tara ni thogi nungthil pung manga phawbada pisilakpa yagani loyana paumi ama oina sinpam asida thabak tawringaida Tengnariba wari amasu hapirakadabani wahi chama gi manungda iba wari oigadabani amadi award asi mamangda fangkiba paumi singna handak sahi asigi award kidamak apply to yaroi apply to rokpa matamda WhatsApp number 26129011529
natraga 7005446297 natraga zirinewsnetwork@gmail.com da thabirau akupa marol khangbining ba lairabasu Seram Hirajit Singh telephone number 7086023979 natraga Ravi Takhelamba telephone number 7053450229 amadi Nilima Sagapam 9862943735 asida pau phawirau haiki swing state ta paktikna na vote phanglaga Donald Trump na US election da mai pakre election gi campaign manung da Trump pu hananaba anirak honaki electoral colleges ta Donald Trump da majority mark chaniga humra fangki mahaki lamba Kamala Harris na chaniga kunga mari fangki chahi kungi manung da tam anirak office pai ba Donald Trump na anisuba Republican oire mahaki mamang da George Bush na 2001 dagi 2009 fawa Republican President oiki US ki swing states hainariba Georgia amasung North Carolina ga loinana atopa state manga Pennsylvania, Arizona, Michigan, Wisconsin amasung Nevada da Trump da mai paki North Kashmir gi Kopora district laiba Lalab area da masak khangdriba terrorist ama hatkre mafam aduda hojik chu khut kana thoknari to police officer amana phongdokhibada Lolab ta terrorist ama hatle masak khangba ngamdri numidang security forces amasung terrorist singa gi marakta nomoi kamnaki mafam aduda militant leire haibagi pau phangwadagi army gi 28 RR amasung JNK police ki apun batim amana sanction duna operation adu chathakibani search party aduna changsilakpaga lotuna lairamba terrorist sing aduna nomoi kapa horakki security forces nasu handuna nomoi kapki hojikchu lolap umangda khut thoknari hairi thanabugi pau Manipur Amateur Boxing Association sinduna thasgi taramdoi phawa chatha gadaba elite men and women would youth men and women junior boys and girls school age boys and girls ke ani suba governors cup boxing championship 2024 ngasi khumal lampak boxing arena da hodokre championship hodokpagi thorom aduda P Hogendra Singh assistant passport officer passport seva kendra Imphal T Fulen Maitei director youth affairs and sports Manipur Ranbir Sarangthem Principal National Sports Academy amadi L Sarita SP Sports na mathangsina athobi mithunglen thormapu amadi akhanaba mithunglen sing oina saruk yaki championship asida boxing academy taratruk ki nupa chaniga ama amadi nupi shanroi chamaga chumna ani puna boxer chahum ahumna saruk yari All Jiribam Sports Association AJSF na sinduna Jiribam Higher Secondary School gi Chanabungda Sanariba District Level Mini Boys 13 years and below Tournament 2024 ngasi sanaki match da KMYC na Oriental Club pu goal taruk soino da maitiba pikre ngasi gi match da KMYC gi Chanaroi Sahanul jersey number 10 na 24 Didar jersey number 15 na 25 Azad jersey number 3 na 27 suba minute goal amam chanduna hap amang da KMYC na Oriental Club po goal ahum soino da mangjin thaduna laiki hap matung da KMYC gi Chanaroi Azad jersey number 3 44 amadi 56 suba minute goal ani chanki Taibur jersey number 12 na 59 suba minute goal ama chanduna full time da KMYC na Oriental Club po goal taruk soina da maithiba pikibani hayangi match pung ahum ta matam da Ichel Club ka CKC ga sanagani Team tara mangana saruk yaduna ngasi dagi hoduna thasgi tara pawu chathagadaba anisuba CYLC State Open Basketball Tournament ngasi Singamathak how ground laiba CYLC gi ground da hodokre
Singamathak Young Learners Club na sinduna pangthokpa tournament adu hodokpagi thoromda club asigi president Konjengbang Singkham, Vice President W Joy, Advisor and Tomba amadi TH Indra Ward number 15 gi ex-member A Chawwa amadi Vice President L Deben na athoy mitunglen sing oina saruk yaki Manipur Basketball Association gi mideng makhada pangthokpa tournament aduda nupa gi team 13 amadi nupi gi team 3 yauna punna team 15 na saruk yari tournament adu pangthokpagi matangda CYLC gi President Konjengbang Singkham na haikibada ngasidagi horga lakliba tang 10 fawwa pangthokkadaba tournament asi club asina anirak subo ina pangthokpani club asigi makhada sanaramba laikhidraba sanaroi kaya adubu ningsingba amari makoigi mafamda dedicated tawba tournament ni loinana basketball haiba masana asida afaba sanaroi kaya puthokpa amari sanaroi singi hai singba kaya uthoknanabagi mafam amasu pibani haina mahakna makhataki Uzbekistan की तास्केंट पांगथोकिबा वर्ल्ड जिट कुनेदो चैंपियनशिप 2024 इंडिया की बहुत सिंधुना सरुक यारुबा गोल्ड मेडल फंगलखरबा लोंगजम मंगाल सनाबो हराव तराम ओखरे इंटरनेशनल जिट कुनेदो फेडरेशन की मिजेंग मखाद जिट कुनेदो फेडरेशन ऑफ उज्बेकिस्तान सिलगा थासगी अमदगी मरी फावबा पांगथोकियो वर्ल्ड जिट कुनेदो चैंपियनशिप अदुदा मास्टर की केजी 45 मथक की कैटेगरी की फ्रीस्टाइल मूवमेंट्स competition da longjam mangal sanana gold medal adu phangbangam khibani mahakna ngasi bir Tikendrajit International Airport Imphal da thunglabagal miyamna lei pareng huktuna harau taram na oktuna pokning thawatki aroibada maroiba paw amuhanna East Zone Inter University Badminton Men's Tournament ngasidagi hodokre Kuki militant sing na Imphal East ki thamamadi laikhong da namai kapsil lakre BJP government ki foreign policy totally fail oire haina Hareshwar Goswami na phongdokre loinana Donald Trump na amukhan na US ki president oirgani ngasigidamakta di paudam pijaba matang asida lo shinjare mejang tabir bu khwai puno po amukka hanna khurumjari